ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡꯍꯧꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯁꯪꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡꯄꯣꯛ ꯈꯥꯡꯄꯣꯛꯀ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯡꯂꯪ ꯂꯪꯅ ꯎꯔꯤꯕ ꯂꯣꯛꯇꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯐꯨꯝꯅ ꯌꯧꯔꯝꯕ ꯃꯐꯝꯅꯤ ꯐꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯨꯝꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤꯠꯁꯦ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯁꯤꯠꯄꯗꯒꯤ ꯑꯁꯣꯝꯗ ꯃꯌꯥꯡꯐꯥꯟ ꯁꯣꯝ ꯅꯥꯀꯟꯁꯤ ꯃꯌꯥꯡꯐꯥꯟ ꯐꯧꯆꯥꯎꯅꯤ ꯐꯨꯝꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯣꯝꯗ ꯂꯩ ꯑꯗꯨꯒ ꯊꯥ ꯈꯔ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯤꯕꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯐꯨꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯎꯊꯈ꯭ꯔꯦ ꯑꯗꯨ ꯑꯃꯨꯛ ꯁꯤꯜꯂꯛꯀꯅꯤ ꯅꯨꯡꯁꯤꯠꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠꯁꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯪꯁꯤꯠꯇ ꯁꯤꯠꯄ ꯍꯥꯏꯕꯗꯤ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯈꯥ ꯄꯥꯡꯕ ꯑꯋꯥꯡ ꯄꯥꯡꯕ ꯁꯨꯅ ꯁꯤꯠꯄ ꯃꯇꯝꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯐꯨꯝꯅ ꯆꯦꯟꯕ ꯊꯥꯁꯤ ꯀꯔꯝꯕ ꯊꯥꯗꯒꯤ ꯍꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯉꯥ ꯏꯉꯦꯟ ꯑꯃꯗꯤ ꯏꯉꯥ ꯏꯉꯦꯟꯗꯒꯤꯅ ꯄꯣꯏꯅꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯐꯨꯝꯁꯤꯡ ꯑꯁꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯣꯛꯇꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯦꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯈꯥꯗ ꯄꯥꯠꯇ ꯍꯧꯔꯤꯕ ꯄꯥꯠꯀꯤ ꯃꯅꯨꯡꯁꯤꯗ ꯍꯧꯔꯤꯕ ꯌꯦꯟꯁꯝ ꯆꯔꯥꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯛꯈꯥꯏꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯣꯛꯇꯥꯛꯁꯤ ꯁꯦꯡꯇꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ ꯑꯗꯨ ꯑꯩ ꯇꯥꯅ ꯆꯠꯂꯒꯗꯤ ꯅꯝꯗꯤ ꯅꯝꯅꯤꯡꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯅꯣꯡꯁꯤ ꯆꯨꯁꯤꯜꯂꯛꯑꯦ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯝꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯤꯡꯗꯗꯤ ꯃꯁꯤ ꯂꯥꯛꯏꯕ ꯂꯝꯁꯤꯁꯨ ꯌꯥꯝꯅ ꯁꯥꯡꯉꯦ ꯂꯥꯛꯏꯁꯤꯁꯨ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯣꯡ ꯆꯤꯡꯁꯦ ꯇꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯌꯥꯝꯕ ꯃꯐꯝ ꯑꯩ ꯐꯖꯅ ꯆꯠꯂꯒ ꯚꯤꯗꯤꯑꯣꯁꯤ ꯀꯣꯚꯔ ꯇꯧꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯁꯥꯊꯨꯞꯐꯝ ꯀꯩꯀꯩ ꯂꯩꯇꯕꯅꯤꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯥꯛꯑꯒꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯂꯥꯞꯂꯞꯅ ꯑꯗꯨꯝ ꯀꯣꯚꯔ ꯇꯧꯖꯔꯦ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯃꯨꯛ ꯃꯇꯝ ꯐꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟ ꯊꯨꯡꯅ ꯆꯠꯂꯒ ꯑꯃꯨꯛ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯊꯝꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯂꯣꯛꯇꯥꯛꯁꯤꯗꯒꯤ ꯐꯨꯝꯁꯤ ꯄꯨꯝꯂꯧ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯁꯤ ꯇꯔꯨ ꯇꯅꯥꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯣꯚꯔ ꯇꯧꯖꯔꯤꯕꯁꯤ ꯐꯨꯝꯁꯤ ꯀꯩꯒꯨꯝꯕꯗ ꯄꯨꯝꯂꯧ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯝꯂꯪ ꯂꯪꯉꯒ ꯐꯖꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯏꯁꯥꯒꯤ ꯂꯩꯕ ꯃꯣꯠꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯐꯨꯝ ꯆꯦꯟꯕ ꯃꯐꯝꯒ ꯆꯦꯟꯗꯕ ꯃꯐꯝꯒ ꯈꯦꯠꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯐꯖꯕꯗꯤ ꯐꯖꯩ ꯁꯨꯃꯥꯏꯅ ꯄꯨꯝꯂꯪ ꯂꯪꯅ ꯂꯩꯕ ꯑꯁꯤ ꯑꯗꯨ ꯐꯨꯝꯁꯤ ꯄꯨꯝꯂꯧ ꯂꯧꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏ ꯎꯕ ꯉꯝꯃꯣꯏ ꯑꯣꯏꯕ ꯉꯝꯃꯣꯏ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯁꯤꯡ ꯑꯗꯨ ꯑꯩ ꯃꯊꯪ ꯃꯤꯌꯥꯝꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯐꯨꯝ ꯆꯦꯟꯕ ꯃꯐꯝꯒꯤ ꯑꯔꯪꯕ ꯃꯐꯝ ꯎꯕꯤꯔꯦ ꯃꯌꯥꯝꯅ ꯐꯨꯝꯅ ꯌꯧꯗ꯭ꯔꯤꯕ ꯃꯐꯝꯒꯤ ꯐꯤꯕꯝꯅ ꯂꯣꯛꯇꯥꯛ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯂꯩ ꯀꯔꯝꯍꯥꯏꯅ ꯑꯣꯏ ꯍꯥꯏꯕꯗꯨꯁꯨ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯈꯪꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯔꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯎꯔꯤꯕ ꯀꯪꯗꯨꯝ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯥꯕ ꯅꯠꯇꯦ ꯃꯁꯤꯗ ꯍꯧꯔꯤꯕ ꯆꯔꯥꯡꯁꯤꯡ ꯑꯁꯤꯅ ꯌꯥꯝꯃꯟꯕꯗꯒꯤ ꯃꯁꯤ ꯊꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯆꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯀꯪꯗꯨꯝ ꯃꯆꯥꯁꯤꯡꯒꯤ ꯆꯔꯥꯡꯁꯤ ꯁꯦꯡꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯣꯝꯃ ꯂꯩꯈ꯭ꯔꯀꯥꯟꯗ ꯃꯈꯣꯏ ꯂꯦꯡꯕ ꯐꯥꯎ ꯉꯝꯖꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯨꯝ ꯑꯆꯧꯕ ꯑꯄꯥꯛꯄꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤꯗꯩꯁꯤꯗ ꯆꯔꯥꯡꯁꯤꯡ ꯑꯁꯤ ꯇꯛꯈꯥꯏꯕ ꯉꯝꯗꯦ ꯃꯗꯨꯅꯅꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯄꯥꯠ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯔꯤꯕꯁꯤ ꯍꯤꯁꯤ ꯍꯣꯟ ꯉꯝꯗꯦ ꯂꯦꯞꯄꯦꯕ ꯁ꯭ꯋꯥꯏ ꯋꯥꯏꯁꯤꯗ ꯇꯧꯔꯤꯁꯤ ꯍꯤꯁꯤ ꯆꯔꯥꯡꯁꯦ ꯊꯥꯃꯟꯗꯅ ꯁꯤꯗꯧꯔꯦꯕ
ꯃꯁꯤꯒꯤ ꯄꯠꯊꯔꯒ ꯄꯨꯝꯊꯔꯒ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯒ ꯂꯪꯅ ꯎꯔꯒꯁꯨ ꯂꯨꯞꯈ꯭ꯔꯒꯗꯤ ꯃꯅꯨꯡꯗ ꯇꯥꯔꯒ ꯂꯩꯗꯣꯏꯅꯤ, ꯇꯥꯔꯒ ꯂꯩꯈ꯭ꯔꯒꯗꯤ ꯇꯥꯔꯤꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯊꯦꯟꯀꯠꯂꯛꯀꯗꯣꯏꯅꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯣꯛꯇꯥꯛ ꯑꯁꯤ ꯆꯍꯤꯒꯤ ꯁꯨꯝ ꯏꯟꯆꯤ ꯑꯃꯅꯤ ꯁꯨꯝ ꯍꯥꯞꯀꯠꯂꯛꯑꯒꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯣꯛꯇꯥꯛ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯐꯖꯕ꯭ꯔꯥ ꯎꯔꯣꯛꯁꯤꯡꯁꯦ? ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯊꯥꯐꯝ ꯂꯩꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝꯅ ꯍꯟꯊꯔꯦ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯤꯕꯗꯒꯤ ꯆꯦꯜꯂꯤꯕ ꯐꯨꯝꯁꯤꯡ, ꯑꯆꯦꯟꯕ ꯐꯨꯝꯁꯤꯡ ꯁꯦꯡꯇꯣꯛꯈꯤꯕꯗꯒꯤ ꯑꯃꯗꯤ ꯂꯧꯈꯠꯈꯤꯕꯗꯒꯤ ꯄꯥꯠ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯧꯖꯤꯛ ꯎꯔꯤꯕ ꯌꯦꯟꯁꯝ ꯆꯔꯥꯡꯁꯤꯡ ꯑꯁꯤ ꯁꯦꯡꯅꯅꯕꯒꯤ ꯀꯩꯅꯣ ꯑꯁꯤ ꯂꯩꯔꯛꯇꯕ ꯑꯁꯤꯅꯤ. ꯐꯨꯝ ꯑꯁꯤꯅ ꯆꯦꯟꯗ꯭ꯔꯒꯗꯤ ꯃꯁꯤꯗ ꯍꯧꯔꯤꯕ ꯌꯦꯟꯁꯝ ꯆꯔꯥꯡꯁꯤꯡ ꯑꯁꯤ ꯁꯦꯡꯇꯣꯛꯄꯗꯤ, ꯃꯁꯤ ꯃꯤꯅ ꯁꯦꯡꯇꯣꯛꯄꯗꯤ ꯑꯣꯏꯊꯣꯛꯈꯤꯕꯗꯤ ꯌꯥꯏ. ꯑꯗꯨꯕꯨ ꯄꯥꯛ ꯆꯥꯎꯔꯕ ꯃꯁꯤꯗꯩꯁꯤꯗ ꯍꯧꯔꯤꯕ ꯌꯦꯟꯁꯝ ꯆꯔꯥꯡ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯏꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯈꯣꯝꯀꯠꯂꯒꯀꯗꯥꯏꯗ ꯄꯨꯔꯒ ꯀꯗꯥꯏꯗ ꯊꯝꯒꯗꯧꯔꯤꯕ, ꯀꯃꯥꯏꯅ ꯈꯣꯝꯀꯠꯀꯗꯧꯔꯤꯕ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ. ꯃꯔꯝ ꯑꯁꯤꯅ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯊꯧ ꯇꯧꯖꯔꯤꯕ ꯐꯨꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯇꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇ꯭ꯔꯕꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯛꯇꯥꯛ ꯑꯁꯤ ꯊꯦꯟꯀꯠꯂꯛꯇꯨꯅ ꯂꯣꯛꯇꯥꯛ ꯑꯁꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ. ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯊꯝꯖꯔꯛꯄꯅꯤ. ꯃꯁꯤ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯋꯥꯍꯪ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ. ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯜꯂꯛꯀꯅꯤ. ꯃꯔꯝꯗꯤ ꯃꯁꯤꯗꯩꯁꯤꯗ ꯍꯧꯔꯤꯕ ꯆꯔꯥꯡ ꯌꯦꯟꯁꯝ ꯃꯈꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯤ ꯍꯣꯟꯖꯤꯟꯕ ꯐꯥꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ. ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯦꯡꯇꯣꯛꯄ ꯂꯧꯊꯣꯛꯄꯒꯤ ꯄꯣꯠ ꯅꯠꯇ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯃꯣꯏ ꯁꯨꯝ ꯇꯥꯁꯤꯟꯗꯣꯏꯅꯤ. ꯆꯍꯤ ꯌꯥꯝꯅ ꯁꯨꯝ ꯇꯥꯁꯤꯜꯂꯛꯑꯒꯗꯤ ꯃꯗꯨ ꯊꯥꯒꯠꯂꯛꯄ, ꯊꯦꯟꯀꯠꯂꯛꯄ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯏ. ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯆꯤꯡꯍꯧ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ. ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯔꯥꯡꯗꯤ ꯁꯤꯠ ꯅꯥꯜꯂꯒ ꯂꯩꯍꯧꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯑꯃꯗꯤ ꯈꯥ ꯄꯥꯡꯕ ꯁꯤꯜꯂꯛꯄꯗꯒꯤ ꯐꯨꯝꯁꯤꯡ ꯑꯁꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯨꯝ ꯑꯆꯧꯕ ꯁꯤꯡꯗꯤ ꯀꯌꯥ ꯊꯣꯛꯂꯛꯇꯦ. ꯑꯗꯨꯕꯨ ꯁꯤꯗ ꯁꯣꯝꯗ ꯑꯃꯈꯛ ꯎꯠꯆꯔꯤꯕꯁꯤ ꯑꯁꯤꯃꯗꯤ ꯑꯆꯧꯕ ꯐꯨꯝ ꯑꯃꯗꯤ ꯊꯣꯛꯑꯒ ꯂꯩꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯐꯨꯝꯁꯤ ꯂꯧ ꯄꯔꯤ 2-3ꯃꯨꯛ ꯆꯥꯎꯅ ꯑꯗꯨꯃꯥꯏꯅ ꯆꯥꯎꯒꯅꯤ. ꯑꯗꯨꯒ ꯁꯣꯝꯗ ꯋꯥꯏꯊꯧ ꯅꯥꯀꯜꯂꯣꯝ ꯊꯪꯕ ꯁꯣꯝꯗꯁꯨ ꯐꯨꯝꯁꯤ ꯈꯔꯗꯤ ꯊꯣꯛꯂꯛꯇꯅ ꯑꯔꯥꯞꯄꯗ ꯈꯔꯗꯤ ꯎꯏ. ꯑꯗꯨꯒ ꯑꯁꯣꯝꯗ ꯐꯛꯆꯥꯎ ꯑꯗꯒꯤ ꯃꯌꯥꯡꯐꯥꯜ ꯑꯁꯣꯝꯗ ꯐꯨꯝꯁꯤ ꯈꯔꯗꯤ ꯂꯩꯔꯤ. ꯑꯗꯨꯕꯨ ꯆꯥꯡꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯟꯅ ꯂꯩꯕꯒꯤ ꯆꯥꯡꯗꯒꯤꯗꯤ ꯌꯥꯝꯅ ꯍꯟꯊꯔꯦ ꯐꯨꯝꯗꯤ. ꯃꯔꯝꯗꯤ LDA ꯗꯤꯄꯥꯔꯠꯃꯦꯟꯅ ꯐꯨꯝꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄ, ꯁꯦꯡꯇꯣꯛꯄ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ. ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯐꯨꯝꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯂꯣꯛꯇꯥꯛꯀꯤ ꯃꯍꯧꯁꯥꯒꯤ ꯈꯟꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯐꯤꯕꯝ ꯑꯁꯤ ꯂꯩꯔꯛꯄꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ. ꯍꯧꯖꯤꯛ ꯁꯤꯠ ꯅꯥꯟꯅ ꯏꯔꯪ ꯂꯪꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯕ ꯑꯁꯤ ꯐꯨꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯃꯁꯤꯗ ꯍꯧꯔꯤꯕ ꯆꯔꯥꯡꯁꯤꯡ ꯑꯁꯤ ꯇꯛꯈꯥꯏꯈꯤꯕ ꯑꯃꯗꯤ ꯃꯁꯤ ꯃꯣꯏꯅ ꯐꯨꯛꯇꯠꯈꯤꯕꯗꯒꯤ ꯐꯤꯕꯝ ꯑꯁꯤ ꯁꯤꯠ ꯅꯥꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯕꯅꯤ. ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯇꯥꯎꯔꯤꯕ ꯃꯆꯥ ꯃꯁꯨ ꯐꯨꯝꯁꯤꯡ ꯑꯁꯤ, ꯀꯪꯁꯤꯡ ꯑꯁꯤꯅꯗꯤ ꯍꯥꯏꯔꯤꯕ ꯆꯔꯥꯡ ꯁꯦꯡꯇꯣꯛꯄ, ꯇꯛꯈꯥꯏꯕ ꯑꯗꯒꯤ ꯄꯠꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯗꯦ. ꯑꯗꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯂꯥꯛꯑꯁꯨ ꯆꯔꯥꯡꯗꯨ ꯌꯥꯝ ꯊꯥꯅ ꯂꯩꯔꯒꯗꯤ ꯃꯈꯣꯏ ꯆꯦꯟꯕꯁꯨ ꯉꯝꯗꯦ. ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯈꯪꯕꯤꯒꯅꯤ. ꯍꯧꯖꯤꯛ ꯐꯨꯝꯅ ꯆꯦꯟꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯥꯁꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩ ꯍꯥꯏꯕꯗꯨ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏ ꯅꯝꯖꯔꯛꯀꯦ. ꯃꯗꯨ ꯃꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯁꯤ, ꯎꯃꯤꯟꯅꯁꯤ. ꯍꯧꯖꯤꯛ ꯃꯈꯥꯗ ꯆꯪꯅꯕ ꯑꯩꯈꯣই ꯁꯦꯝ ꯁꯥꯖꯒꯦ. ꯑꯗꯨꯒ ꯃꯈꯥꯒꯤ ꯀꯩꯅꯣꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯒ
ꯃꯈꯥ ꯌꯧꯔꯀꯥꯟꯗ ꯃꯈꯥꯗ ꯀꯃꯥꯏꯅ ꯂꯩ ꯐꯨꯝꯁꯤ ꯆꯦꯟꯈ꯭ꯔꯀꯥꯟꯗ ꯃꯈꯥꯁꯤ ꯀꯃꯥꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯡꯍꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯣꯠꯁꯤꯜꯍꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ. ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯎꯠꯆꯔꯤꯕꯁꯤ ꯐꯨꯝꯅ ꯆꯦꯟꯈꯤꯕ ꯃꯐꯝ ꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯔꯨꯛꯅꯤ. ꯐꯨꯝꯅ ꯆꯦꯟꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯆꯥꯗ 40-50ꯒꯤ ꯆꯥꯡꯗ ꯆꯔꯥꯡ ꯍꯧꯗ꯭ꯔꯦ, ꯌꯦꯟꯆꯝ ꯍꯧꯗ꯭ꯔꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯥ ꯑꯁꯤ ꯁꯦꯡꯅ ꯂꯩ. ꯆꯤꯊ ꯂꯥꯟꯊꯧꯕ ꯄꯥꯝꯕꯤ ꯑꯃꯅꯤ ꯂꯩꯍꯧꯕ ꯅꯠꯇꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯃꯈꯩꯗꯤ ꯂꯣꯏꯅ ꯐꯨꯛꯇꯨꯅ ꯇꯛꯈꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ. ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯆꯕꯗꯤ ꯉꯝꯖꯗ꯭ꯔꯦ. ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯅ ꯂꯩ. ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯉꯧꯈꯩ ꯂꯣꯏꯅ ꯂꯣꯛꯇꯥꯛꯇ ꯇꯥꯕꯅꯤꯅ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯃꯣꯠꯂꯒ ꯂꯩ. ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯝ ꯐꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣই ꯆꯞ ꯆꯥꯅ ꯃꯤꯌꯥꯝꯗ ꯎꯕ ꯉꯝꯅꯕꯒꯤꯗꯃꯛ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯖꯔꯛꯀꯅꯤ. ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯛꯆꯔꯤ. ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯂꯩꯖꯔꯤꯕꯁꯤ ꯀꯔꯥꯡ ꯃꯄꯥ ꯑꯃꯗꯤ ꯃꯅꯤꯡꯂꯣꯝꯗꯅ ꯅꯤꯡꯊꯧꯈꯣꯡ ꯃꯄꯥꯅꯤ. ꯁ꯭ꯋꯥꯏꯁꯤꯐꯥꯎꯗꯤ ꯍꯧꯖꯤꯛ ꯐꯨꯝꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕ ꯃꯐꯝ ꯑꯃꯗꯤ ꯐꯨꯝꯅ ꯁꯣꯛꯇ꯭ꯔꯤꯕ ꯃꯐꯝꯁꯤꯡꯅꯤ. ꯌꯦꯡꯕꯤꯌꯨ ꯎꯕꯤꯔꯤꯕꯁꯤ. ꯑꯗꯨꯅ ꯐꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯝꯂꯧ ꯂꯧꯊꯣꯛꯈ꯭ꯔꯒꯗꯤ ꯂꯣꯛꯇꯥꯛꯁꯤ ꯑꯁꯨꯃꯥꯏꯅ ꯁꯤꯠ ꯅꯥꯟꯅ ꯎꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯁꯤꯠ ꯅꯥꯟꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯐꯤꯕꯝꯁꯤ ꯑꯁꯤꯅꯤ. ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯁꯤ ꯃꯤꯠꯅ ꯎꯕꯗ ꯇꯥꯝꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯂꯩ. ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤ ꯍꯣꯟꯇꯣꯛ ꯍꯣꯟꯖꯤन ꯇꯧꯕ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ. ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯄꯠꯊ ꯄꯨꯝꯊꯈ꯭ꯔꯒ ꯃꯈꯥꯗ ꯇꯥꯁꯤꯜꯂꯒ ꯂꯩꯈꯤꯗꯣꯔꯤꯅꯤ. ꯑꯗꯨ ꯐꯨꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕ ꯀꯥꯟꯗꯗꯤ ꯃꯈꯥꯗ ꯀꯌꯥ ꯇꯥꯍꯧꯗꯦ. ꯆꯞꯈꯥꯏꯔꯒ ꯃꯁꯤꯗ ꯐꯨꯛꯇꯠꯂꯒ ꯄꯨꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯨꯝ ꯃꯔꯛꯁꯤꯗ ꯑꯣꯝꯃꯒ ꯄꯨꯈ꯭ꯔꯒ ꯆꯞꯈꯥꯏꯔꯒ ꯃꯗꯨꯗꯩꯗꯨꯗ ꯃꯆꯨꯝ ꯃꯔꯥꯡ ꯈꯔ ꯍꯥꯏꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇ ꯇꯤꯜꯍꯜꯍꯧꯔꯒ ꯃꯄꯪ ꯑꯣꯏꯕꯁꯤꯡꯁꯤꯅ ꯐꯨꯝꯅ ꯂꯣꯏꯅ ꯆꯨꯞꯁꯤꯜꯂꯒ ꯐꯥꯖꯤꯜꯂꯒ ꯄꯨꯔꯒ ꯃꯈꯣꯏꯅ ꯑꯗꯨ ꯐꯨꯝ ꯑꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ, ꯐꯨꯝ ꯑꯣꯜꯂꯛꯄꯅꯤ. ꯑꯃꯗꯤ ꯐꯨꯝꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯇꯤꯟꯈ꯭ꯔꯒ ꯃꯈꯣꯏꯁꯤ ꯐꯨꯝ ꯑꯣꯏꯈꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯨꯝꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯩꯔꯤꯕ ꯐꯨꯝꯁꯤꯡ ꯑꯁꯤ ꯄꯨꯝꯂꯧ ꯂꯧꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯁꯤꯠ ꯅꯥꯟꯅ ꯌꯦꯡꯕꯗ ꯐꯖꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯕ ꯑꯩꯍꯥꯛꯅ ꯃꯣꯠ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕꯗꯒꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯛꯇꯥꯛꯀꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯅꯤꯡꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯁꯦꯝꯖꯔꯛꯄꯅꯤ. ꯑꯗꯨꯅ ꯂꯣꯛꯇꯥꯛꯁꯤ ꯀꯟꯁꯤ, ꯂꯣꯛꯇꯥꯛ ꯐꯖꯍꯟꯁꯤ, ꯂꯣꯛꯇꯥꯛ मटम सांगना अखोई हिंगनसी हायरगदी फुम मसीसु अखोइना मसी योखत्पा हायबदी अखोइना मसी कानबसी खंगमिन्नबा अदुसु तंगाई फदे हायबा वखलोंदु अइना मियामदा थमजरी मियामगी मोचु पिबिरमु फुम मसी लौथोअगा अखोइ लोकताक असि सिट नानगद्रा अमदी पुमलंग लंगगा फजगद्रा अमदी लोकताक से करम फियमदा ओइरकनी हायबसी वीडियो असि येंबिरिबसिंगना मखादा कमेंट पिबिरमु इसा इसागी ओइबा मोट फोंदोकपिरमु. हुजिक सेंद्रा ममांग फुबला ममांग यौरे मस्वाइसिसु फुमसि चेंदबनिना अदुमक यामना येंबदा मचु तादबा मवोंग तादबा फिबम अमदा लई लोकताक पाटकी इमाय असि
ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯄꯥꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯁꯤ ꯐꯨꯝ ꯆꯦꯟꯗꯕꯗꯒꯤꯅꯤ ꯑꯣꯏꯔꯛꯏꯕꯁꯤ ꯐꯨꯝ ꯆꯦꯟꯅꯤꯡꯉꯥꯏꯗꯨ ꯂꯩꯔꯛꯇ꯭ꯔꯕ ꯐꯨꯝ ꯆꯦꯟꯒꯗꯧꯕ ꯐꯨꯝꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯆꯤꯡꯈꯠꯄꯤꯈ꯭ꯔꯕꯅꯤꯅ ꯄꯥꯠ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯐꯨꯟꯀꯠꯂꯛꯄ ꯊꯦꯟꯀꯠꯂꯛꯄ ꯑꯃꯗꯤ ꯄꯥꯠ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗꯗꯤ ꯐꯨꯝꯁꯤ ꯆꯦꯟꯗ꯭ꯔꯒꯗꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯑꯊꯥꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯉꯥꯏ ꯆꯦꯟꯅꯤꯡꯉꯥꯏ ꯐꯨꯝꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯌꯦꯟꯁꯝ ꯆꯔꯥꯡ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯦꯡꯇꯣꯛꯄꯤꯅꯕ ꯄꯣꯠꯇꯨ ꯂꯩꯇ꯭ꯔꯦ ꯄꯣꯠꯇꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯤꯗ ꯍꯧꯔꯤꯕꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯇꯥꯁꯤꯜꯂꯒ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯄꯠꯂꯒ ꯃꯐꯝꯁꯤꯗ ꯁꯨꯝ ꯇꯥꯁꯤꯟꯈꯤꯕ ꯃꯥꯒꯤ ꯃꯀꯨꯝ ꯃꯔꯥꯡꯁꯤꯡꯁꯤꯅ ꯁꯨꯝ ꯂꯦꯝꯅ ꯃꯥꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯍꯤ ꯆꯍꯤꯒꯤ ꯁꯨꯝ ꯊꯦꯟꯀꯠꯂꯛꯇꯨꯅ ꯄꯥꯠ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕꯗꯒꯤ ꯎꯍꯟꯖꯅꯤꯡꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯋꯥꯕꯁꯤ ꯌꯥꯝ ꯋꯥꯔꯦ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯍꯦꯟꯅ ꯍꯣꯜꯂꯨꯔꯕꯅꯤꯅ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯁ꯭ꯋꯥꯏꯗ ꯃꯁꯤꯒꯤ ꯆꯔꯥꯡ ꯃꯔꯛꯁꯤꯗ ꯐꯥꯎꯔꯒ ꯍꯤ ꯍꯣꯜꯂꯛꯄꯁꯤꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯁꯦꯟꯗ꯭ꯔꯥꯅꯤ ꯏꯊꯤꯡꯅꯤ ꯑꯗꯒꯤ ꯊꯥꯡꯒꯅꯤ ꯂꯩꯔꯤꯕꯁꯤ ꯀꯔꯥꯡꯁꯤ ꯑꯁꯣꯝꯗ ꯂꯩꯍꯧꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕꯁꯤ ꯀꯔꯥꯡꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯁꯦꯟꯗ꯭ꯔꯥ ꯊꯥꯡꯒ ꯏꯊꯤꯡ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯃꯥꯏꯒꯩꯅꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕꯁꯤ ꯃꯊꯛꯇ ꯆꯤꯡꯗꯣꯟꯗ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯅꯣꯡꯗꯝ ꯑꯃ ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯂꯣꯛꯇꯥꯛꯇꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯈꯠꯄꯁꯤꯁꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯐꯖꯩ ꯃꯁꯤ ꯂꯥꯛꯑꯒ ꯌꯦꯡꯉꯕ ꯑꯗꯒꯤ ꯎꯔꯤꯕ ꯃꯤꯁꯤꯡ ꯈꯛꯇꯅ ꯈꯪꯒꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯌꯧꯕ ꯉꯝꯂꯣꯏ ꯇꯝꯕ ꯍꯥꯏꯕ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯛꯇꯥꯛꯀꯤ ꯃꯥꯏꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯗ꯭ꯔꯦ ꯂꯣꯛꯇꯥꯛ ꯀꯟꯃꯤꯟꯅꯁꯤ ꯂꯣꯛꯇꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯂꯣꯛꯇꯥꯛꯀꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯈꯟꯕꯤꯔꯤꯕ ꯑꯃꯗꯤ ꯂꯣꯛꯇꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯛꯀꯗꯕ ꯑꯣꯏꯔꯛꯀꯗꯕ ꯑꯁꯣꯏꯕꯅ ꯄꯔꯥꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯗꯨ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯎꯃꯤꯟꯍꯧꯔꯒ ꯂꯣꯛꯇꯥꯛꯁꯤ ꯃꯇꯝ ꯁꯥꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯂꯣꯛꯇꯥꯛ ꯑꯃ ꯑꯣꯏꯅ ꯁꯤꯟꯅꯕꯤꯔꯝꯅꯕ ꯑꯃꯗꯤ ꯊꯝꯃꯝꯅꯕ ꯑꯩꯈꯣꯏ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯄꯨꯝꯅꯃꯛꯄꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯥꯏꯖꯧ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯁꯛꯇꯝꯅꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯆꯥꯛꯇꯥꯐꯝꯅꯤ ꯅꯁꯥꯏꯀꯣꯟꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯄꯦꯜꯍꯟꯕ ꯂꯥꯏꯔꯦꯝꯕꯒꯤ ꯇꯧꯗ꯭ꯔꯤꯒꯤ ꯁꯩꯍꯦꯛꯇ ꯂꯥꯏꯔꯦꯝꯕꯤꯕꯨ ꯁꯩꯊꯥꯔꯦ ꯁꯩꯍꯦꯛꯇꯨꯒꯤ ꯇꯥꯟꯊꯥꯗ ꯖꯒꯣꯏ ꯁꯥꯔꯤ ꯂꯥꯏ ꯅꯨꯔꯥꯁꯤꯡꯅ
ꯁꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯅꯤꯡꯖꯕ ꯁꯤꯡꯕꯤ ꯑꯎꯕꯁꯤꯡꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯤꯕꯤ ꯁꯩꯗꯥꯡꯕꯁꯤꯡꯕꯨ ꯌꯣꯛꯄꯤꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯅꯤꯡꯖꯕ ꯁꯤꯡꯕꯤ ꯑꯎꯕꯁꯤꯡꯒꯤ